Punamaku amuka na khonumjari amasung taram nokjari ngasi Facebook ta kanna viral orakliba video migi matangda ai mayamda share tokjage hojik thokliba Meitei Kukigi tamthiba lan asida solution porkpagi mahutta politician luchingba singna amaga onsinaduna political mileage launa duna leire habagi matangda khungakpa singna yamna penda wahi phongtoknarakli hairiba video du mayam punamak yengminasi Handak thokliba akhoi Meitei Kuki lan asida political leaders singna hunaduna leithokliba si hunabagi mahutta akhoi gi khungakpagi awat apa adaidi kari dauri kamai dauri haibuna singba mayam sia yengsinbibagi mahutta political mile is khudong chaba launariba ado khungakpa aikhoina nakhoida onjilla oi haingai leite amasung civil organization singnasu Meitei akhoi khallaga Meitei Kuki lal asida akhoi masel punna lanthengmina si haibase akhoi gi khungakpa singi maidai dagi nolukna nisingjari amadi loina na akhoi masel amaga marai taunaduna hunaduna lairiba asi yargadi tawiranu haina akhoi gi khulngakpa isinnaw singna nolukna appeal tawjari Makha tarakpa pawda Kangleipak 360 page tagi update amtang lokhatjarake Kuki masel WhatsApp ta message thanabagi matangda link oirakpagi warol ni hairiba link oirakliba warol adugi chaurakpa athradi AR sing date 10 gi mamangda soidna lakthoklagani aduga anova thajalakadaba asi changhanbiganu ima singna hotnabiyu hojik final match naksilakle asumna phongdokle Makha tarakpa pawda awang Meitei mapau haiba page adudagi asumna update torokle Kukigi next drone bombing plan se sana sabi thamna pokpi yangang pokpi santi khongban sabungko khunau sajang phawbo yauri haire